State asigi Loumi Singna Puthokliba makhal makha kayagi lau singugi pothok sing Leingak na laishinnabagi matangda ngasi Chief Minister N Birena KFNPD Minister yauna Department asigi official singa mifam pangthoktuna khanakre. Chief Minister Secretariat pangthokiba unabaduda KFNPD gi Minister L Susindro yauna Department asigi official singa madi FCI gi makok thongba official singsu saruyaki. Mipamadugi matangda Chief Minister N Birena fongdorakibada Manipur Leingakna akanaba thaurang singi makhada Loumi Singdagi Pothok karamna leishingani amadi maduda thingnagadaba problem singi matangda khanaki. Masiga loinana athuba matamda stradasigi Loumi Singha Park sana khanaduna Leingakna tinjak leishinaba thaurang tauriba asida makoigi oina wakhalon amasung suggestion sing lauduna hena faba thaurang paikhatkani haiki. Loinana Leingak asina tinjak leishinduna lamdam asigi miyamda tinjak marang kaina fanghanaba thaurang paikhatkani haina Chief Minister na makhataki.